Cocomi na Sillaga Pangthokkhiba Meeyam gi Meepham Meeyam gi right amadi ikai khumnaba India leingak na phang-han-gadabani haiba yaona tongan-tonganba Warep kaya Loukhre. Kumal lambak da Pangthokkhiba Manipur People's Convention on 2 years of Manipur crisis haina mingthonba Meeyam gi Meepham adu Cocomi gi convener Kraisam athoba amadi retired IAS officer Arkini Maina mathang sena chairman amadi moderator oina saru yaki. Irang asida laikidraba shingi mafam da haika laika tamduna haudokiba Meepham aduda Cocomi gi convener Kraisam athobana hai haukiba April thagi anganba saruktagi Cocomi na lamdam asida thokliba irang asi karidagi haurakibano haiba asigi matangda tongan-tonganba mafamsingda Meeyamga tana tiknabagi Meepham pangthoktuna lakpani. Ngasigi yamna maruoiba Meepham asina lawgadawriba warep sing asi yamna maruoiba amani. Ngasi Meeyamna lawgadawriba warep asi haujik thokliba irang asi loisinaba khonabada India leingaka aikhoigi karam-karamba hiramsing amade karam-karamba matangda wari sanagani makoida karamba wafamsing thamgani haiba pointsing aduni. Ngasigi Meephamna puthokliba pointsing asi India leingaka thengnabada changba machaksing aduda yumpham oiragani. Pointsing asida yumpham oiraga India leingakta maram chaba kudam changdam puthoktuna takani. Maduda India leingakna thawoiraktaba tarabadi Meeyamna India leingakta taknagadabani. Irang asi chahi ahum yauhandana loisinaba honaminasi haina mahana makha taki. Ngasi ekhoni lepkadoriba warep asi irang asi loisinanaba honarakpada India government ka ekhoi ngasi ekhoni lepkadoriba warep asi irang asi loisinanaba honarakpada India government ka ekhoiga karam-karamba hiramsingda karam-karamba matangda makhoi ekhoi wari sanagadage makhoida ekhoi kari-kari haigani haiba point sing adu puthominaba aduga puthokadoriba point sing ase ngasi gi convention na lepiramgadoriba point sing ase masi pairaga ekhoi India government thengnaba fajana haigani fajana phaminagani maram chaba khudam changdam loi puthokani madu myamdu puthok phawda India government na maduda tongningdum leithorpa taragadi any point hek madumba yanadaba tangdagama lamatamda miyam safe sadana lebiu ekhoi India government ingadabne ekhoi miyam sangna ingadabne aduna handaki lawmudurba warebase ekhoi maning hanba yade maramdi ekhoi hanjana ima ebenjing ekhoi da haibado ekhoi taba ngamde sahi ani sidagi ekhoi kayam sangdagi doino ngasi ekhoi gi phambag asigi nagamadi yeta phamiba irang asigi maisha khwaidagi chawna egi mungdang khangdana numit chuppa langiba miyam asina ekhoi haibudo khoi chahi ni khangaga lae ngasi ba ekhoi moida japjaba karimta piba ngamde adu chahi ani pharapon numit asidadi ekhoi su wasai bani ngasi miyam na lawdo warep sing asina masi ekhoi thabang onthonana ba India government da ekhoi tangna rakuma tamda yanada matang adu de miyam sem sadana lebiu Meeyam de India government masi yadre masi ekhoi namdana lawna ba Meeyam gi be khongjan changchang gadabani ne ekhoi lawthok charakani. Ngasigi Meepham aduda Meeyamna lawkiba warep sing adugi manungda hiram amatada Manipur ki integrity, historical identity, political unity asi mantiknaba yaroi. Kanagumba manung amasung mapan gi oiba safu amatana Manipur kainanaba silakpa yaroi. National Register of Citizens NRC thabakto onthou lanjena duna leiriba IDP singi right chapchara phang-han-gadabani irang asina maram oiraga thiba khangdana leiriba singi chapchaba wayel phang-han-gadabani irang asina sokalaba lawmi singi lawfam leingakna chapchana ngak sen-gadabani lawmi singi pithoktana leiriba sanfam sing athubada pithokadabani Himalaya Jingda leiriba Amarnath amade Kedarnath Laifamland sing India leingakna ningthina ngak sentuna laikurumba yahaliba dugum Manipur gi maru oiba Laifamland oiriba Ibudau Kobru Ibudau Thangjing amade Kongba maru yauna atopa maru oiba Jingda leiriba Laifam singna ningthina ngak sentuna laikurumba yahangadabani haiba yauri